hayeng ahumda halaman singa pulis chalaga jagadu yengminaraga I government official sing pujarage karam mamugda sabak yawage haino kogi tamol laksai yauna yama sing lakani dasing toroga ado tamol jorisi not only for follow ilagaida ekoibu kalibumba nahaw ni dalam masa di hingi tokoda koi wara pirakpa adu bayama mani adu mani minga tournament nama tau bai masi yawang koi haraga ihamba igi wakali ani subada aina thamjani ngisi male bithakta sakal na basulba polo koi sabal kangji haiba masana si aikoi gi dei box de hoku ki badu ma event ama oibena asai aina sum phamina jabada amodili takbi sida leriba ground si international level competition da fit oidaba edi matik sa daba du bazaga amani masi aikoi gi horku moiba polo sigi sanaba international level thaki sanaba ma tamam toi hanadagi ekar kutsa ga tho yamasu lambel pat talaire loina namdu hauiba sarkar kayana honorable chief minister oibiramba kayana mateng pang agar lakpi ke tumaina ai musu hai de sagasi sakana bahona bada mapung phana international level gi tu polo ground ma sem no bahona bada mateng pang bi hai edi association ki si proposal si aina yamna yasaning bugal loina na hayeng ahumda halaman singa pulis chalaga jagadu yengminaraga I government official sing pujarage karam mamugda sabak yawage haino yengminar si haijaraga sanawai sing kogi asi finally game mani sanawai si amana podoi ni amana podoi ni adabu in the spirit of sport animal sagi is the best